Khunung Isei lamdam asigi Puwari Ningthina Yaoba Maramna art form asi Yokhatpagi Tangai phadaba chaona lei haina Manipur University of Culture MUC Vice Chancellor Professor Paonam Gunindro na phongdorakli wafam asi MUC Department of Music na sinduna Manipur University asigi campus ta pangthokpa World Music Day ki thorongga mari lainana mahakna phongdokhibani University asigi register Mahiroi amadi guest faculty sing yauna pangthokpa thoram maduga mari lainana Professor Paonam Gunindro na hai Manipur ki Khunung Isei da yauriba machat asi malem gi atai mafamda leitaba maramna top phida ama kalibani classical amasung Hindustani music na jingba sing asi India gi atop state sing da yamna popular oirabasu Khunung Isei gi manaba machatti atop mafamda leite ipa ipusina lan amagum thambiram laba art form makhal asi da yauba top machat ama hairagadi Khunung Isei da lamdam asi Puwari Yaoba asini Masi amarom da hairagana oral history gumbani Khunung Isei gi maru oiba instrument ama oiriba pena asi akanga hi singna court music haina fauba awang ba thakta pukhatli loinana khongjom parba khamba thoibi amadi moirang saina singba sing asina Puwari gi achauba mafam ama kalibani baramaduna hairiba art form asi yokhatuna hena masak mangal naihan bagi tangai phadaba chaona lei haina Professor Paonam Gunindrona makhataki Mayam digi top amna koi Khunung Isei adigi di pena hairiba koi asingba makhali isei se atei mafamda leite ba aduga masi kai gidamukta pop music se koi gi dajide koi gi Manipuri yamna specific oibumna atei mafamdi tongan ba aduga koi gi hairiba koi gi pop music se da lamdam sigi Puwari sigi yam maru oiba koi gi punamang se koi na okay samna har oral history ki type ba okay se khamate bi wari hare natraga koi moirang sai hare natraga any poki pena gi hare masi yamna maru ba kari maru oi gi haven tamda lamdam sigi Puwari yamna koi na thijilra ga yamna okay important ba koi mayam ma yawi Thauramadu da saruk yakhibi lamdam masi ka saknai rebi folk singer Laurembam Bedabatin hai Tungi mirol gi damak mamal yamlaba ekhoi gi Khunung Isei gi asi yokhatuna thambagi tangai phadaba adu chauna lei art form asi yokhatpana ekhoi gi nat amasung satnebi yokhatpaga pangkak oiribani adumakpu matamna purakpa ohongba kya gi manungda Khunung Isei su yaudaba natte hauzaki matamda Khunung Isei da fusion gi oiba machat ama yaurakliba asi matamna purakpa ohongbani masi amaromda tawdaba yadraba ama oirakpadagi fusion gi machat asi Khunung Isei da pusilakpani haina lawba yai ngasidagi sahi tararomgi mamangdo Khunung Isei hairiba art form asi aduki matik sothana leirure adubu fusion gi machat ama nongna hapchilakpa asina ngasidi Khunung Isei asi miyamna khwaidagi pamnaba ama oirakli Khunung Isei da fusion music hapchilakle hairabasu maherol dagi leiraklaba art form asigi machat amadi saihek saida amata kaide adubu oirakliba Khunung Isei gi masak asi kadai fauba akaiba lei natraga leite haibagi matangdadi khanaba yai haina bedabatina makhatana phongdorakli Hujeki angang sina tauriba fusion haibasina aikoida amangwa oiribra oidibra haibesu fusion haibase masida tawdaba yade aduga mayamna huje yamna kana most popular song oirisi fusion tawropasina ni aina masigi matang chai masi haijaningi aduga Khunung Isei haibase akoi ngasida chahi 10 muki mamangdadi masigi art form se masi dying art form na koi khangarami adu hujikti masi akoi gi fusion si angang sina semakpa adai khitang han leramba sidagi akoi khitang laitok leichin tawba sidagi di mayam sina yamna pamna raktana masi akoi na hujigi most popular song di masi na wai ese ai gi moti masi thamjaninge